PAODAM ing tabil bising munung mai thing kundisuna taram na October galorina kurumjari ngasi gi maruba PAODA Pedal for Fitness and a Pollution-Free Future haiba hiramda Fit India Cycling Tuesday toram pangthokre. Kangpopi district ki Lanka Makuyamadi Villageng village area da ekar humpu rom da tharamba popi pambi sing yantatuna manghankre. Lingak na apapa thabak torak pada miyam na puna sawat minasi haina MLA Gate ibomsan haikre. Loinina gas tanker amaga gari kaya marunga thingai na bagi thodok da mioi tara mathoi shire. Mapungu pau miyam da pizare. India gi tungan sing amahenbada Pedal for Fitness and a Pollution-Free Future haiba hiramda India sindungna pangthokkiba Fit India Cycling Tuesday gi thorok ngasi takyalda leiba NERC sai Imphal da loishinkre. Fit India Cycling Tuesday loishinbagi thoromaduda CRPF Group Center Langjing Commandant Y Kunjarani Central Agriculture University Imphal gi Professor Indira Sarangthem sai NERC Imphal gi Assistant Director Lizing El Maring Infra and Coaching gi Assistant Director Sibam Yadam Kelo India gi Assistant Director Lystrom Samritya Madi Kau gi Din Naurem Projendra Nathoiba Mithunglen Singh oina saruk yaki Tharamaduga mailena CRPF Group Center Langjing gi Commandant Y Kunjarani na phongdorakpada India gi Prime Minister Narendra Modi na mamangda amukta tawkhidriba mawongda India pumbagi oina haksang fana thamnabagi pandamda paikhalakpa khongthang singi manungda Fit India Cycling Tuesday asisomani India gi mipum khudingmak haksang fana thamduna hiram khudingmakta malemgi miyamdagi mangjin thana chatpa ngamnaba paikhalakpa khongthang asibu oikoi pumnamakna sawgatpam thoi Miyoiba amana haksang fana lairabadi tawningba thabak khudingmak maipakna pangthokpa ngamgani loinena tongan ba masana kayada sanariba sanaroising khaknatana pikliba ngangdagi hauduna ahal oiraba miyoi fawba nongmagi manungda matam khara kaithokduna chang naina haksang sajen tawduna laina tina kaya narakadabadagi ngakthoknaba haksang sajen tawduna isa fana hingnaba honaminasi haina su phongdokhi minat kuntrada wala pasuko ay isagi wena ay isagi isa fit wena laina ba masi yamna phaba yamna phajaba pandam aduga yamna phajaba togi kana haitare India gi wena India fit India waitar ga de koi maiti bai bijin leira ro sumgi chologan na Lamda masidagi tungan ba hiram kayada maipak laba madi miyamna thoidok hendokna sakhangnaraba haujiksu hingliba mioita ni thoigi photo yauba Living Legend of Manipur koba wall calendar ama seiti thopang lupna puthoktuna miyamda khudol tamkre mathang chahi lisingani kunmangagi oiba wall calendar aduda nata sankritanagi lamda masagi chahi chamani shuraba yumnam jatra dance ki lamda masagi chahi marfu mapan shuraba chiam suryamukhi Lai harau bada masagi chahi marfutara churaba oinam doni amaibi sports ki lamda masagi chahi humfutara shuraba panganbam nilakomol folk music ta masagi chahi humfumari shuraba guru ruven mangshawana chingba myoita ni thoigi samlakpa punchi wari ga lonina yauri Kaisam thong da leiba RKCS Art Gallery da pangthokiba calendar fongbagi tharamaduda Manipur University of Culture ki Vice Chancellor Professor Paunam Gonindro Manipuringa ki Language Planning and Implementation ki Director Lystrom Radhakanta Seiti Thopanglup ki Chief Patron RK Budimantana Mithunglen Singh oina saruk yakhibaga lonena Seiti Thopanglup ki Advisor Charchan Thiamna calendar adugi matangda wafam kya phongdokhi Tharamaduga mai lainana atoiba mithunglen oina saruk yakhiba Professor Paunam Gonindro na phongdorakpada lamdamasigi Living Legend tarani thoi khangatuna sikumba calendar amba phongbasi yamna thagatningai ni
Maramdi furup amabu malemda sak takpada furup aduda leiriba lam amada mai paklabasing adugi achoba thaudang lei art and culture sports healthcare na chingba lam kayada miyoi kyana lauriba thaudang sing aduna malemgi mamangda chawthokna lepangam gadoribani haiki mahakna makha taraduna lamdam asidagi miyoi kyana malemgi thakta lam kayada sak takpangamliba amadi achoba thaudang lauriba sing asi pukning thaugatpam thoi matung tarakpadasu selilang libasingna hina chawna pangthokpa ngamba oisanu haina so phongdoki Kangpopi district ki manung chanba Lanka Makui amadi Bilejang village ki area da lam ekar humphum doiromda pak sanna tharamba popi pambi sing security force na yan thatuna manghankre thasi ki tarate tagi nimit humni chupna Nimit humni changna chatharakhiba popi yanbagi thabak adu Kangpopi district police ki additional SP law and order tholo rokina luchingba Kangpopi police CRPF forest department amadi district administration yawba team amna chathakibani liangmai nagagi volunteers singna mating pangtuna range ki sarukta chathakhiba popi yanba duda Lanka area da lam ekar kun Bilejang area da lam ekar 19 amadi Makui area da lam ekar kunda tharamba popi singadu yantatkibani loina popi tharamba asiga mari lainana Kangpopi police na tongan by fire singsu laukhatkre hairi panbayabadi Manipur gi oina popi khwaidagi yamna thabagi nauna record lairiba Kangpopi district ki Imphal Tamai road ki manung chanba mafam kaya da hawjik su popi pambi kaya pak sanna thabagi report media singna thamduna laklibani Skill development training kaya da saru yarabasu masa khaktagi kananaba thabak tauragadi training program adu fangbagi karisu value leite training adu da fanglakpa knowledge amadi skill adu masagi kananaba hiramda khakta natana society amadi nation asigi kanagadaba hiramda thabak tawba tangai fade haina lamlai kendra gi MLA KH ibomjana phongdokre Skill Development Program 2.0 da saruk yakiba participant amadi faculty members sing taramna okpagi thorum ama Mantri Pukhi Gary Chanda leiba IGAR South ki Haflong Hall da pangthokiba thorum aduda mahangna mafam asi phongdokibani mahakna makha taraduna hai ngasigi ahongbana thallaba leiba gasida youth sing makhal makha kaya ge training phangba haibasi yamna maru oi hai but tools sing asina youth sing asi masagi oiba future ama sembad natana society asida kharada oibasu afaba maikeda contribute tawba ngamgadoribani we care skill development solution amadi IGAR sauna ngasi silva program asina society amabo afaba maungda sembada choba thawtang amalai haibasigi khudam amani youth singna training asidagi fanglakpa knowledge na masa khaktagi lambi sembada natana leibak asigi oinasu karamba maikeda kathokpa yabagi haina honasib haiki From ensuring peace and stability to fostering community development through initiatives like this one, the contribution of AR has been invaluable. Major General Rabrup Singh SM IGAR South High Youth Haibasi Society asigi future amani training program asida saruk yakiba youth sing asi masakha natana society asigi oina kanaba kaya purakpa ngamgadoribani lamdam asida mahai masing tambal loiraga mahairoi kaya marum leirabasu makoi loinamak masagi sinpham amada changba oidri youth singna mayumgi oiba comfort zone dagi thorak laga mapanda haibadi society asida thorakna paisa tanpa hawrakpa haibasi society asigi oina kanabani haiba youth sing asidasu miyam amadi society na puning thaukapiba mathautai training asidi ahanba khongthang amani makha tabadi training loiraba matung thanglakpa khongthang aduni mara asida youth sing masagi imungi relationship amadi miyoba kunaida piba humanitarian service adudi ngakna chatpa mathautai haiki Father of the Constitution Haina Latnariba Baba Saheb Dr. B.R. Ambedkar bu Home Minister Amit Shahna Rajya Sabada Karem Kathainaba insulting oiba wahai kwata kaya haikiba amadi Lok Sabha gi leader of the opposition
Rahul Gandhi da oidaba maral kya sirakibabo yaningdaba fongdotuna MPCC na ngasisu Kangla Western Gate da khongjang changsinkhri. Hiramasiga mari lenena ngasisu India gi mafam khudingda Congress Party na AICC gi President Lok Sabha gi LOP amadi Father of the Constitution haina khangnariba Dr. B.R. Ambedkar bu karim kathainabagi mayokta khongjang changsili masigi saruk ama oina NPCC na su ngasi Kangla Western Gate da kholau kya lauduna khongjang changsinkhibani. Khongjang aduda saruk yakiba CLP leader Okram Ibobina haikibada AICC gi President Malik Arjun Kharge da oidaba allegation kayama tawshinba amadi Lok Sabha gi LOP oiriba Rahul Gandhi da oidaba prachar kaya tawshiliba mayama si Bharat ki itihas da thokidriba amakhakni. Democratic institution da sarkar paribasingna protest natraga dharna tawshinba haibasi yamna ikainingani democracy chatpa leibakta opposition tawba haiba dudi dumak chatnaduna laklaba amakhakni adubo sarkar pariba NDA gi minister amadi MLA na protest tawri manada tawribano paptade asigumba undemocratic oiba unconstitution oiba mawongda ruling party na chathariba si yamna ikainingani democracy amadi Bharat ki संविधान asibo ikaiba pibani. India ki constitution sembagi drafting committee ki chairman oikiba aikhoi khudingna Father of Constitution haina ikai khumnariba Dr. B.R. Ambedkar bu mingchat thihanaba tawriba India government na opposition da counter allegation tawriba sida Prime Minister na Home Minister Amit Shah bo Home Minister ki famda ki lokthokadabani amadi miyamda lale haijagadabani fongdoki. Drafting committee ki chairman oida maru oiba thogang lawiramba mahakpusu mingchat thihanana tawduna opposition da counter allegation tawda NDA ki government maruina Prime Minister Home Minister ki mathakta action lawgadabni Honorable Prime Minister na Home Minister Amit Shah should be sacked immediately haina madugi protest dharna ni part of marangi incident dugi sok amo protest tawdabni. Sagoban Moirang Lektaleba Mother's Care Children Hospital and Research Center amadi Kavaisoi de Leba Babina Specialty Hospital gi American Oncology Institute anina ngasidagi hauduna angang da naba tongan ba cancer gi anaba sing punna layeng minanabagi yana khuyek binakre ngasi Sagolban Moirang Lektaleba Mother's Care Children Hospital and Research Center the hospital asigi chairman kam MD Dr. K.S. Ratan Kumar amadi American Oncology Institute ki facility director Manas Majumdar anigi marakta yana khuyik adu tawnakibani. Yana sahi tawnaba aduga mai lenana Mother's Care Children Hospital and Research Center da hospital asigi chairman kam MD Dr. K.S. Ratan Kumar hai cancer hariba laina asi miyamna yamna tamthiba laina amani haina launaduna laina asina bunarabadi miyoi adu soidna siragadaba ama oini launari adubu laina asi matam chana khangdoktuna layeng haurabadi laina fabangami maru oina angang singda toina naganba blood brain amadi solid tumor gi cancer singa si matam chana layeng lagadi yamna laina fabangamgani adubu Manipur amadi India gi oinadi miyoi ayambana matam chana layeng haudabana siba ki changasi yamna wangli hospital asida layeng chathaba lakpada tongan ba cancer gi anaba kaya yarakpa thengnei adubu hospital asida laina asigi mapung oiba layeng chathaba gi khudong chadaba kaya ama leibana laina asibu punna kusamnaduna layeng chathanaba thirakpada lamdam asida su leiriba maming leiraba institute asiga kusamnabagi wakhalonda yana khuyik asi chathabani fongdoki. Lengakna apaba thabak tawrakpa matamda tawriba thabak adu miyamna punna saugatminasi haina MLA lamlai asigi MLA khongban tabam ibomchana fongdokre wapamasi Imphal East ki Takhilda Ayushman Arogya Mandri gi testing lab ki mafam amadi breastfeeding corner sangabagi tharamda fongdokibani
ꯊꯧꯔꯝ ꯑꯗꯨꯗ MLA ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯂꯩꯔꯤꯕ ꯑꯌꯨꯁꯃꯥꯟ ꯑꯔꯣꯒ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯉꯁꯤꯗꯒꯤ ꯇꯦꯁ ꯃꯈꯜ 16 ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯒꯅꯤ ꯂꯣꯏꯅꯅ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯪꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯆꯍꯤ 5ꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ MLAꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗ꯭ꯔꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯁꯤꯟꯗꯣꯛꯅꯕ ꯑꯃꯗꯤ ꯄꯔꯥ ꯇꯝꯕꯤꯅꯕꯒꯤ ꯃꯇꯝ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕꯅꯤ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ MLAꯁꯤꯡ ꯚꯣꯠꯇ ꯄꯔꯥ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯄꯜꯂꯗꯨꯅ MLA ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯥꯟꯕ ꯃꯑꯣꯡꯗ MLA ꯑꯗꯨꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ MLA ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯐꯔꯕꯗꯤ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯏꯊꯩ ꯂꯧꯈꯣꯡ ꯐꯒꯠꯍꯟꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯣꯡꯊꯦꯜ ꯅꯤꯡꯉꯦꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯐꯥꯟꯖꯈꯣꯜꯗ ꯆꯦꯜꯂꯤꯕ ꯏꯇꯣꯛ ꯇꯨꯔꯦꯜꯗ MGNREGAꯒꯤ ꯃꯈꯥꯗ ꯁꯥꯕ ꯃꯤꯅꯤ ꯗꯥꯝ ꯑꯃ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟꯒ ꯂꯣꯏꯅꯅ ꯂꯩꯔꯣꯡꯊꯦꯜ ꯅꯤꯡꯉꯦꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯁꯂꯥꯝ ꯀꯨꯃꯥꯔꯅ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯃꯤꯅꯤ ꯗꯥꯝ ꯑꯗꯨ ꯁꯪꯒꯥꯗꯨꯅ ꯂꯩꯔꯣꯡꯊꯦꯜ ꯅꯤꯡꯉꯦꯜ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯁꯂꯥꯝ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ GPSꯒꯤ ꯋꯥꯔꯗ ꯅꯝꯕꯔ 9 ꯑꯃꯁꯨꯡ 10 ꯐꯟꯖꯥꯈꯣꯡ ꯑꯃꯗꯤ ꯆꯟꯗ꯭ꯔꯈꯣꯡ ꯈꯨꯜ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯏꯇꯣꯛ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯦꯌꯔꯄꯔꯁꯟ ꯑꯃꯁꯨꯡ ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡꯅ MGNREGAꯒꯤ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯞꯅ ꯈꯨꯜ ꯑꯅꯤ ꯑꯁꯤꯒꯤ ꯂꯧꯀꯣꯜꯁꯤꯡꯗ ꯑꯃꯗꯤ ꯈꯨꯜꯂꯛꯇ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯤꯖꯤꯟꯅꯕ ꯀꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤꯅꯤ ꯗꯥꯝ ꯑꯁꯤ ꯁꯥꯕꯅꯤ ꯆꯦꯌꯔꯄꯔꯁꯟ ꯀꯨꯃꯥꯔꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯂꯩꯉꯥꯛꯅꯕꯨ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯂꯣꯏꯔꯒ ꯃꯤꯌꯥꯝꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗꯁꯨ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤꯅꯤ ꯈꯟꯕꯤꯗꯨꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯊꯩ ꯂꯧꯈꯣꯡ ꯂꯝꯕꯤ ꯂꯝꯗꯥꯝꯁꯤꯡ ꯈꯔ ꯃꯈꯩꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯍꯣꯠꯅꯖꯒꯦ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯤꯌꯥꯝꯁꯨ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯆꯦꯌꯔꯄꯔꯁꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯅꯠꯇ꯭ꯔꯒ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔरिꯁꯁꯤꯡꯗꯁꯨ ꯎꯠꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯨꯁꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯏꯈꯣꯝ ꯁꯟꯖꯨ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕ ꯃꯨꯁꯨꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯟꯖꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯂꯨꯡꯐꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯃꯑꯣꯡꯗ ꯈꯨꯟ ꯉꯥꯛꯄ ꯃꯍꯩꯔꯣꯏ ꯄ꯭ꯔꯦꯝ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄ 6 ꯄꯨꯟꯅ ꯐꯥꯖꯤꯟꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯉꯁꯤ ꯄꯥꯏꯔꯛꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗꯒꯤ ꯄꯥꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯈꯨꯟ ꯉꯥꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯉꯥꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯨ ꯌꯥꯎꯅ ꯉꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ Manipur Police kudakta suspend tawdaba taragadi amadi sigi achum aran government na puthokta taragadi mayoi hatpada koi chhatra sing amadi musu sing tumina lai siloi aduga koi gi tongan ba khungjang kaya ama sangsilakani habse masi government ki mafam da koi na thamjari ngasi kokomi students front na senduna lekhidraba mahairoi laisram priyam LS Prem Singh gi mihat pendeba fongdokpaga loina Manipur Police na khun ngakpa 6 fajin kibagi thawongbu yamna kana yaningdaba fongdokduna Thobal District ki Thobal College Thobal ki mahairoi singna su college ki gate ta khongjang changsin khre khongjang aduda mahairoi singna khun ngakpa hatpe yaningde salungpom gi mihat yaningde upspot 1958 khudakta lokthokadabani fajin kiba khun ngakpa sing khudakta thadu Thobal gi SP Churchanpur natraga Kangpokpi da transfer taw haibana chingba kholaw sing lauki
Nambol Kaithialda leiriba vendorsingi potlamsik numidangi matamda sananaba thamliba miyoi Moirangthem Rakesh Babu Nambol Municipal Council na lauthuklaga atopa miyoi marina senahannaba order thoklak khiba adu handokadabani haina taksilladuna Kaithial phambi masingna ngarang hingdagi ahing yarektuna khongjang changsinbaga lunna ngasi Nambol Kaithialda wakat mpham chathakre Nambol Kaithial apunba lukmai sinthalop Nambol na senduna pangthokhiba wakat mifam aduda Nambol Kaithial vendor singi potchai sing makhoina thajaba miyona sanghanjagani Nambol Municipal Council na vendor ekhogi pot changbada khut thingjinba yaroi Nambol Municipal Council gi pot changbagi order khutakta hando haiba banner su sizinaki Nambol Kaithial apunba lukmai sinthalop Nambol gi secretary Yumnam Santina Fongdukhibada Nambol Municipal Council na Kaithial gi potpham sing sangnabagi dama order thoklakliba si handokadabani kariguma namfuda Kaithial sangnaba honaraklabadi Nambol Municipal Council office soron gani amadi ahenba khongjang kya sangsin gani haiki Wangoi Police Station gi manung chanbai sok singfu ching achobada khunja singna achiba miyoi amagi saru polang ama leramba tengnakre ngasi ayu pung 13 rom tabada khunja singna chingfu achoba chingi maning thangba chingdumgi awang thangba nakal da leiba ching mangyan bachat pasingna saru polang adu thengnarakibani hairi mafam adu Nambol amushung Wangoi Police Station ge team singlakna yengsinki adu bungasi thengnarakiba saru polang adu Naurem makha lekai chahi asigi haukiba June gi tang 15 da thokibadagi thiba khangdana leirakiba Naurem rasi gi mapureba somen chahini funi thoi koba amagi missing report ama Nambol Police Station da leibana imungi miyoi singa unaduna yengbada someni haina saru polang manakta taramba phiro sing yenglaka imung singi miyoi singa haibadagi saru polang adu somengi imungda police na sinakri hairi Thawal District ki PAODAM da leiba Social Development and Rehabilitation Council SDRC na chalaiba open shelter homes for boys PAODAM na senduna leibak sinba thungna pangthoknariba Birval Divas Palan Thorunga mai lenina ngasi homes da leiriba ngangsingi oina painting competition ama pangthokre PAODAM da leiba open shelter for home for boys ki hall da pangthokhiba tharumaduda CWC Thauba gi chairperson L Roman Meitei District Child Protection Officer DCPO Thawal amadi Kakching Robindro Salam amadi SDRC PAODAM gi Secretary Abdul Kudus Sekna mathangsinna thuba mitungnen tharmapu amadi akhanaba mitungnen singoina saruk yaki Tharamadu gi saruk ama oina ngasi pangthokiba painting competition aduda maku mathang taraklaba singda manapidna puning thakotki Tharamapu gi warolda DCPO Thawal amadi Kakching Robindro Salam hai mafam asida leiriba ngangsing asi aikhogi tungi yumben oirakadoribani Saukhat Peiram da mama semba haibasi aikhogi tungi yumben oirakadoriba ngangsingbo awangba thaki mahaigi mangal fanghanba khaktanatana Hiram kayadagi haithoi singthoi hannaba semiba mathau tai maram asna chaukhatpa tangdu leitaba hiram da mamagi damakta home da leiba ngangsing asibu ichamakni khanminnaraga seminasi haina Robindro na miyamda appeal tawki Chaliba thasigi tang 16 dagi 15 fawba parade ground indoor stadium Dehradun Uttarakhand da pangthokiba ICL Indian Combat League season 8 ta saruk yadna Manipuri mingchat purakraba MMA fighter tarani thoiga lonena team adubulu chingkiba coach Nandibam Frank Mangangbol chanaroi singi imung manung 80 unit 46 amadi atei tongan balup kayana Bir Secondary International Airport Imphal da ngasi taram okre Kakching Bisnupur Imphal East Imphal West ki tongan mafam singdaki lakpa Miyoi singa 80 unit 46 ki commander Rocky Moirangcha yauna saruk yakiba miyamna leiparing sibidna harau taramna okna puning thagotki ICL season 8 aduda Manipuri mingchat purakraba sanarosing adudi title belt da Kiam Inausana amadi Zefter Bariam Takni Lorena KS James Bond A2 Legit L Lakhan K Risi H Island CH Gandhi W Mangal M Mangaliba L Delbert amadi S Justin na gold medal tara lobangam lakhiba fighter singni Manipur MMA team coach oikibaga loina oikiba
Nandebam Frengna haikibada National Martial Arts Committee of India na sillaga thasi tara humdoidagi hauraga tara taruk fawo Uttarakhand gi Dehradun da leiba Parade Ground Badminton Indoor Stadium da pangthokiba ICL Indian Combat League Season 8 aduda Manipur gi mahot sinduna KMMAC Kangleipak Mixed Martial Art Club tagi saruk yakiba apon fighter tarani thuina gold medal taraga lunina title belt ani amagasu fangba ngamduna mega event aduda Manipur na chawna mai pakpa ngamlaki tongan ba weight Kanglup ki kilogram kundagi hauraga amateur gi thak Paubana hariba ICL Season 8 da saruk yaki housing India da MMA gi fighters singna hina maming chalak pangamlakli ba sisu Manipur da gi thoklakli ba fighters singya chuba credit ni aduga state asida infrastructure gi awat ba khara lei haidna mapalam da satne expenditure chawna thadna training tawbagi mathau tade lamda masidagi hagolakli ba sanaro singna thamoida achel pathajaba ama thamduna lepna sanabana hena awangba thakda suksoi shodna kakhat pangamlakani haiki Manipur da hauzik thokliba chahi ani fajilaklaba irang asida more da gilanjenartuna haujuna wangkai high school relief camp Imphal da changjafam loriba Laisrung Rakesh amadi Purnima gi machanupa aduga chaliba thasigi haukiba tang 13 dagi 15 fawba Uttarakhand gi Dehradun da leiba Parade Ground Indoor Stadium da pangthokiba ICL Indian Combat League ki Season 8 da gold medal lawrakraba Lakhan Maitai MMA fighter ngasi nambol kaithel da miyamna haraw tayamna okre Lakhan mitai ngasi ayuk Imphal da leiba Bir Tikendra International Airport da thunglaba matungda mahagi apokpa mapagi hawrakfam oiriba nambol kendra gi manung chenba kha sanjenbam da lakpagi lambida Lakhanna nambol kaithel hek yobaga nambol gi imasingna lei paring sibiduna taramna okay ICL Season 8 aduda Lakhanna amateur 56 kg category da gold medal lawrak pangam kibani hari Lakhanna fongdokibada mahak UFC World Champion oibangam rifawa MMAC sanaki gani haiki amaromda khan sanjenbam dasu Lakhanbu miyamna lei paring sibiduna amadi khudol pot pidna taramna oki hari Kerala na yumbu oiraga thasigi kuntaruk tagi kunmapan fawba chathagada bayankai humdoirak suba Senior Men National Handball Championship lisingani kunmari da saruk yarugadaba Manipur gi team ngasi Imphal thadokre Handball Association India gi meeting makhada Kerala Handball Association senduna Kerala gi changa Naserida chathagada ba championship aduda state ki nupa sanari tarani pangaloina reserve sanari ahum yaruga apon sanari kunma thoina mohot singani Manipur Handball Team Madu TH Robindrana Coach amasung KSS Romesna Team Manager on Lusinki Sanari Amadi official na Imphal Thadoklamdagi Tharamduda Manipur Handball Association ki President Oinam Prem Kumar General Secretary Rambam Virendra Amadi Association Sigis Executive Members Singna Saru Yadna Yaipa Mangol Piraduna Kerala ki Damak Lamthaki Senior team Madulam Tabagi Tharamda MHA ki President Oinam Prem Kumar Hai Kerala da pangthokadoriba yankai humdoirak suba Senior Men National Handball Championship asidagi Manipur na tarakpa ranking adugi matung inna Kuntranipanak suba National Games Uttarakhand gi handball discipline da qualify obangamgadoribani Chaliba championship asi Manipur gi oinadi yamna maru oiba championship amasu oiribani championship asida ko state ki sanaro singna fajabam thakta hotnaduna national games ki final round changbangam na balamda masigi miyamna su yefa thousal ni biu haina pukning singsilakli Sarkar asna yelhongai dagi lamdam sida khundaminar pa furup khudingmapo punna hingminaduna ingtapa santi leba tungi haurakliba khunaya sigidamak hanbalatna honaduna lakli haina kumbi gi MLA S Premchandran Hari Kumbi Kendra sida miyamna pung oina tauhaningba thabaksingi matangda khananenaba amadi Kumbi Municipal Council gi manung chanalaiba Kumbi Terakha gi polling station 29/12 amadi 29/13 gi miyoi kaya MLA ga punna sakhang maikhang naduna MLA na Kendra sida tawrakliba thabak thorom sing adubo apenba pokpagi MLA ga punna chatminaragani hadna BJP ki lingyan yanbagi BJP ki Kumbi mandal na senduna pangthokpa thoromda MLA na aphamsi fongdokibani MLA S Premchandran makha takibada hojik thokliba irang asi BJP lenga ki matamda thoklakibanina BJP na irang asi thokhan badawna miyamna
खनबदुदी अचुंब नते हाइरदुना लेंगा असिबो लुचिंगलिबा मियांगी CMN बेरेंगी मतमदा थोकलिबा इरांग असि करिदगी कमदौना कदाइदगी हौरखिबनो हाइबदो मुना खंथानिंगी अदुना हौरखलिबा तुंगी इचासिंगिदमक शांति लेना इंगना चिकना महौसागी मणिपुर महौसागी कुंभी केंद्र अमा ओहनमिनसी हाइकी थरमदुदा BJP दा यारोकलबा नौना यारोकलबा कुंभी कॉलेज के रिटायर्ड वाइस प्रिंसिपल KS ज्ञानी भूषण यावना तै मसक नाइलबा मियोय चामु मरफु तरामुक यावखिबा थरमदुदा BJP कुंभी मंडल की प्रेसिडेंट शेराम अंगौसना सेक्रेटरी W थौबसु सरुक याखि फिल्म फोरम मणिपुर ने सिंधुना सही खुदिंगी पांगथोक्तुना लाकपा नोंग इन म्यूजिक वीडियो कंपटीशन हंदक जही की ओइना थासिगी कुंतरेता MSFDS की ऑडिटोरियम हॉल द पांगथोक्लगनी हाइना फिल्म फोरम मणिपुर की चेयरमैन लाइमयुम सूर्यकांत शर्मा फोंदोक्रे ngasi lampel mini sankar tokis ki ahan floor da leiba forum asiki office ta pangthokiba pawi mifam amada wafam asi fongdokladuna surjakanta sharman hai handak jahi gi oina competition asta punna nominee nifu mari thajilakpada nifu humdoina maitelon aduga amana top language ni adum oina mark film forum manipur na nominee nifu mari adugi manungdagi top 10 gi oina khangalaba music video sing adudi kumsigi ningo chakuba इचेगी थोई नुंगसीबी युमनी मिरांग थुरब चफु लंगलागी जगोय मपु पांदी हाइबिनु सैदांगबा तखेलै नाचोम कराइचा इमागी फिजी मनी मालेम इमा सलाइ तरेक की मपारी अमदी की पुंगनी हाइरे लोनेना म्यूजिक वीडियो सिंग असिगे बेस्ट डायरेक्टर बेस्ट म्यूजिक डायरेक्टर बेस्ट कैमरामैन बेस्ट सिंगर मेल एंड फीमेल बेस्ट लिरिसिस्ट बेस्ट एडिटर बेस्ट एक्टर मेल एंड फीमेल न चिंगबा यावरी हाइकी सूर्यकांतना मखा तादुन हाई फिल्म फोरम मणिपुर चाही खुदिंगी पांगथोक्तुना लाकपा नोंग इन म्यूजिक वीडियो फेस्टिवल हाइना मिंगथोनबा फेस्टिवल अदु हंदक चाही असिदगी नोंग इन म्यूजिक वीडियो कंपटीशन हाइना ओंथोकले फेस्टिवल हाइबो हाई असि खर फजब वाटपदगी कंपटीशन हाइना मिंगथोनदुना अप्रैल अमदी मे थादगी कंपटीशन असि पांगथोकनबा होनरखी अदुमोइनमा कंपटीशन असिगी मतम हेप लेपलकपा मतमदा मणिपुर की इरांग असी हेना कंसिलप कया थेंगनबना कंपटीशन असी पांगथोकपा ngamdana लाइकी हंदक पांगथोकदोरिबा कंपटीशन असिना कंपटीशन असिगी मापनरक सुबा कंपटीशन ओइरगनी अमदी कंपटीशन असी पांगथोक्तना नामसिनदना थंबत यारक्तबदगी कंपटीशन असी थासिगी कॉन्ट्रैक्ट मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम दा इचम चंबा थौम अमगा लोइना अवार्ड सिंग अदु येंथोकनबा सेम सारे फिल्म फोरम मणिपुर म्यूजिक वीडियो दा हेना पुकनिंग चंगलिबगी मरमदी म्यूजिक वीडियो से एजुकेशन प्लेटफॉर्म मनी कना कुंबदा फिल्म की लमदा खोंग थांजिंगनरकपा होनरकपदा म्यूजिक वीडियो दा तंबा हौरखिबना अयाम्बा ओइ हाइना सु फोंदोखि देसाम की कुल हुमदोरक सुबा फाउंडेशन देगा मैलेना नुमित तरानी चुपना चथगदबा मरिफुनिथोय सुबा मेगा ब्लड डोनेशन कैंप ngasi जेनिम्स ब्लड सेंटर हौदोक्रे माहिरोय खुनाय अमदी लेबाक मियांगीदमक कथोकलब ई हाइबा पाउजेलदा देसाम ने स्टेट ब्लड शेल नेशनल हेल्थ मिशन मणिपुर की मतेंग लोनेना जेनिम्स ब्लड सेंटर गा खुसमनदुना ngasi haudokiba awareness kam voluntary blood donation came aduga mailena desam gi secretary general nongthombam thoithoiban hai desam gi mapok pumon ga mailena lisangsitna pangthoktuna lakpa mega blood donation camp sayasi ona jenims blood center haudokpani ngasi gi camp asida mi kunmanga na voluntary EP nebage pandam thamle ngasidagi haudoklibu camp asi makhata na blood bank leiba hospital singda numit tara ni chupna चतकी गनी गेम असिदा पुन्ना म्योय चामना EP नबगी पांदम थमली लोनेना मथौ तारकपदा देसाम की थौमिसिंगना EP नना बथौरांग तौदुना लेरी फोंदोखि एजुकेशन डिपार्टमेंट ना कुमजा लिसिंगनी कुनमा थोइदा कौखिबा ऑफिस असिस्टेंट के रिटर्न टेस्ट रिजल्ट हाइदोक्तना लेरिबा सि था सिगी मनुंगदा हाइदोक्ट्रबदी डेमोक्रेटिक ओइबा खोंजंग क्या चंगसिनब सेम सारे हाइना JSC असिगी
कन्वेनर लोकेश्वर लाइसुमना फोंदोक्रे ngasi Manipur Press Club की थांगजिंग हॉल दा पांगथोखिबा पाउगी मफम अमदा वफम असी फोंदोकलदना लोकेश्वर हाई कुमजा लिसिंग अनि कुनमाथोय दा एजुकेशन डिपार्टमेंट की ऑफिस असिस्टेंट की फॉर्म खरा लौनब कौकिबा फॉर्म मदुगे रिटन टेस्ट लोइख्रबसु ngasi फावो मदुगे रिजल्ट हाइदोकना लायरकपासना कैंडिडेट कयागी एस बार ओइबगी फिवम अमदा लाकलिबा असिगी खंदुना मई लेनबा सिंग दा रिजल्ट हाइदोकपिनबा तक्सिंदुना लाकलबसु रिजल्ट हाइदोकपगी ममी उरक्तबासना मरम ओइदुना थासगी मनुंगदा रिजल्ट हाइदोकतबा तारबदी मखल मखा कयागी खोंजंग संगसिनबा सेम साबा लोइरे कैंडिडेट चिंगी मरक्ता एस बार ओइबा अमदी रिलीफ कैंप ते लैबा मियोय कयामसु यावरी थबक फंगदना लैबा नहारो सिंगी खनबिदुना मणिपुर लेंगांगना थुबा मतमदा रिजल्ट हाइदोकपियु हाइनसु फोंदोखि December Tamanung Sida, I don't know I December Zimatung Tarapada Democratic Weba Agitation Chaos about Orale Maduna, I call the upper consider to be number Heiser home. I don't walk much from the local license. Lamlong Tongkongdagi, Haikrumakong, Komidok Fawagi Lambi Sembi Tabagi. Mayok Infal Pangai Road Joint Development Committee Namatam Kaktaba Lambi Tingbagi Kongjanga Sikatana Nimit Marini Surakle. Authority Amatana Lambi asi Sem Lagani Haina Hairak Palatri, Madamasna Lambi asi Sembi Driba Power Lambi Tingbagi Kongjanga Dumak Satakigani Haina. Infal Pangai Road Joint Development Committee Convener Salam Ibo Pisak na Fongdorakle. Ngasi Kurai Saran Tongda Sangshin Kiba Lambi Tingbagi Kongjanga Mailenina, Paumisinga Unabada Makha Taradna Hai Hariba Lambi asi Chahitaragi Mamangda. Sem kibadagi ngasi fawba hanna yengdabana ka hena soksilakpana maram oiraga mafam asomda leriba miyamda amadi lambi asida jathok jasin tawriba singda yamna kudong chadaba mayokna halakpadagi committee asigi mifam lawkiba warep ki matung ina tha asigi tara taretagi matam kakna lambi tingbi khongjang changsinba hawkibani mahakna hai lambi asi sembinaba mailinaba singda kayarak haiduna lakibani adubu ngasi fawba karigumba thabak amata pakhat piraktabana Maram Oirega Miam Galuna Mipam Pangtokuna Lambi asi Tingba Hauragani Haina Zero Sing Taraba Matungda Kongjanga Sisang Sinba Haukibani Kongjang Sangsilapan Marini Paraba Pauba Marilinabo Authority na Lambi asi Sembirani Haiba Wapam Amata Tamlak Palatri Maramasna Makata na Lambi Tingbi Kongjanga Sisang Chatakigani Fongdoki Tingbi Kongjang Salana Hajagre Ado Nasi Bauba Sidai da koi mari lena ba authority na matana lambi si semage smain to resena hujboba heavy electri aduna koi di lambi se hek sembidri bauba koi gi lambi thimi khongjang se adum makha sate jagi gani Kongjang adu sarugya kibi kurai Kunpamlen Laimerel Sinta Kanglup ki Mihut Aman Hai Balambi asi Sembi Debagi Kongjang Changsin Lingai Cherakasida SDO Polompa na Lamlong Dagi Saran Thong Fawba Manungi Turel Mapanda Lariba Kuding Mag Sidok Naba Sokos Notice Amang Hasi Tarak Pasi Angak Pafawi Lunena Saran Thongi Awang Thangba Saruki Turel Mapan Paring the Lariba Sing di Hariba Sokos Notice Adu da Yarok Triba Sigi Nungi Oiba Wakalon Miam Lakshin Bangamdre Maramasna Hiramasigi Matang the Mailin Basina Miam the Mayik Sing the Kangan View Fongdoki Rajasthangi Jaipur Azmar Highway da gas tanker amaga gari singa thengaina bagi thodok te myoi taramathoi shire kilometer amarom lap mafam dagi mei chakpa uduna myoi kya thodok thopam da chensinaraki ambulance amasung fire brigade gari su mafam adu da yoraki school mahirui sing loba lakpa van driver amana ukiba myoi ama maina chakpagi saktam adu pakhatpaga loina pau tamki thodo adu uhoba myoi amana haikibada ayuki pung manga makhaida ahoba mokol ama tabadagi mahak hawatki bas adu dagi chongthokpa ngam hoba singdi sa phare ngamdaba myoi singdi maina chakre haina mahakna haiki meter chama chani romdi mai chaki thodo adu dal hinghauraba myoi amana haikibada mahaki marup kalonena rasaman dagi Jaipur lakhi ayuki pung manga makhai tabada bus adu khanglep lepki Thingaina bagi hauraba makol ama taki bus ki akoibada mai chaki bus ki thong adu thingbadagi thongnau thugairaga makoi chongthoraki atopa miyoi nipan khaksu thongnau dagi chongthoraki
Gari kuntra hena mai chaki mai khuna pumam ki myoi kuntra manga hena soki Rasamandagi Jaipur tamna sleeper bus ama gas tanker amagi matungda thoroki bani khanghaudani accident ado thoki bani hari passengers singi maramda marik chumba report phangna bakana tigali haike Sanabagi Pauda ngasi All Jiribam Sports Association AJSA na sinduna Jiribam Higher Secondary School gi Sanabungda Tarnipan Suba and Harichoron Memorial Sub Junior Boys Under 15 Football Tournament lising ani kunmari team mangana saru yadna sanaba hokre ngasi gi sanaba hobagi hanma match da KMYC amadi SBYC na goal ahum chanaduna draw oiki ngasi match asida KMYC gi sanaroi shulu na tarin shuba minute goal ama chanduna KMYC gi account hangdoki adugi matung SBYC gi sanaroi Abdul Ahad na taramari shuba minute goal ama chandba ngamki KMYC gi sanaroi Komrun na kunmathoi shuba minute goal ama chanduna half mamangda KMYC na SBYC bu goal ani amada mangjin thaduna chatki half matung SBYC gi sanaroi Ajad Hussein na Kuntrapan Subada Amadi Rijaul ul Haq na Yankhi Suba Minita goal ani chan mangamki madugi matungda KMYC gi sanaroi shuluna humphumari shuba minita goal ama chan na api matamda KMYC masung SBYC na goal ahum chanaduna draw taki ngasi gi sanaba hawdokpa numit asida All Jiribam Sports Association AJSA gi President M Brajakant Singh S Maniton Singh Vice President AJSA amasung N Prem Shankar Singh donor of the tournament na mathangsina chief guest president guest of honor una tais da famki hayeng til pung ani makhai taba matamda Anandamoy club amadi Sonapur GPS ka chanagani Sunday FC Manipur na sinduna lamlong thongkong da leiba artificial turf football ground da zathariba Marirak Suba Master Dr. M. Manauton Singh and Chandrasekhar Devi Memorial Football Championship lisingani kunmarige ngasi sanaki bahan bamesta MLBFA amadi FLMA anina kan berlamba tawna kiba du tanakal ani gi makta api bamatam gi manunda goal chenaba ngamdana draw chat kibaga lona ani suba mesta EMBFC amadi BSAI anina lamba tawna kibada EMBFC na BSAI bo Panjal ahum amada maitiba pikre Alubada mariba pau amuhana pizere Pedal for Fitness and a Pollution-Free Future haiba hiram the Fit India Cycling Tuesday thorum pangthokre Kangpopi District ki Lanka Makuyamadi village area da ekar humfu humdoirom da tharamba pupambi sing yantatuna mangkan kre lengang na apaba thabak torok pada miyam na punna sawat minasi haina MLA case ibomjan hai kre lorina gas tanker amaga gari kaya marunga thingai na boi thokdukta myoida mathoi shire Image PAODAM PAODAM meeting tabli bising kurum jari